Hi ma'am, good morning ma'am. Morning dagi agi vlog se adum haure angang ani gi school chalam dai gi ne ba se le ni se toisong moy ani gi haubi ni puri ga du di alu tomato gi sabji adum kang na ne hijang thong ba ma adu moy di hoji chalam dai yam kana chaw ya de ba ko adu na sonu gi ani ka puri happy re paru ama khatang hai le jong adu ga hijang khara khara ga bijara ge moy ni sa मैं वीडियो को चाह रहा हूँ Hi, Mayam. Indam thagi pung nipan dagi onthokkhibase timing change togibase kharadi angangsingdasu bapta na chajabasu aidi moida bapta na chajaba ngammeba adu hojikse pung nipan de ta tarin makhai ta tari hojik moise charoi baga school thindarobani tarin makhai ta dora aduga sisina amamam ani ni chana grabina sisina parugi ani kha sonugi ahum gak toraga moi tiffin jing is aluminum foil toraga yomchan biraga puri se yomchan birani aduga hijang sisu machida adum hapchalani ba duga pek tokshan bi khara ki nga tang si de ba ado sono ki tiffin pek to loire sinna paru gi bek ta hapchan bi rage cha ba su loire lotion ba su loire ba na hoji se mo ani se su loire ba hoji school da tinbi na ba tawrage angang sing thin ba loiraga ma'am aisu iru mai thare thabak loisalaga dup tha ko tawra duga phi su su ba loire hajik se mathak ta ka khaleina ba phi su fawdoni aduga thoiding se ma'am nungsuk cha ase aina harang da dum kisalaga thame ba hajik kabo kabo khaptoni aduga ma'am na comment da nungsing na dum haibiri ba ko mi tina ba ise ma'am gi amana ama hairak na khangye ba ko ai di chamtho dum tawkhot pane na adunga si de aisu kabo kabo si se khaptoni aduga chamthok ke ma'am aduga nung makhada chakhini haibani na yengage aduga ma'am ai phise phawdokpa loire se ai nahan inau nupa da chaluba duga da purse churak pane ba nga thongba chaba do nga du de chugi boy mare lebu adu di chunni si da chune maton se da kamai phisu pu hoda bena sum churi da se laga chak thongro bena khara chusallame aduna ina ne nimbu se asigi mahi sumjale nimbu mahi sumjaladi colgate taisan ba dugai nimbu mahi sumjan ba se machu dum kokpane ba chu sangi ba sene aduna ina khara di machum de sumjal ore kanga khangbai ni aduga hojik se aisu se khaptuk na ba tawrage adum aisu plate ama sina ne tawraga mayam khaptoe aduga fataba yam yawri ba adum haidi khoi kai hani paithoe ba sum khappada go aduga nungsing duna adum mayamna kompak se da chamaga makhada nungsing do loina laihogani haibedo da ne aisu dumaina tawna yengage han bo oiduni mayam ai chamdri ba ko sumaina su yamna su leijadri ngoda nuksuk se ne adu mayam amuk ai mathakta makha kumthare aduga sumaina chamthoge khud ani na takke to ko amana phone pai beina adu mayam inaw dipali ne yam munna jenge ai khud khang na pok pane ko oi gi su jet chu haji jet am le sina oi ne poi be yung ado ji jamandana ko adona ina tangai amadi khaibuk amadi khaiduk na thame duga han ba asi se oina cham loiraga mathangna mamu chamage asengma मैम तीना बाइसे याम नुंगाय कमेंट दा हाइराबेना खंगे दो दुम को yung makhada मैम नुंसिंग दो aina mandana ai hana haibu khitang tawrusune manbadane kya matam kuina changi ado se mathakta loi takhulakpa do ina lokhalle aduga makhada nung yaubasing yung ahan ba kaidi first kinina ne mathang tarakpa di khara bu phaba su yayeba mathaki do aina chachum na tawraga lokho khare ba ko chalni amana makhagi oi ma si chana phadui bani leibak na tene singma mayam thank you em khangdaba so haibirak pase yam nungai reba hojik amuk anirak surane adum ahum marirak chamba ni makhada nung dum phamai ngene ai khanjaba di ahan badu phana yam chakharabani na yamna di thokla roi da male nung ta roi da male ba ado si si hojik phajana muk chama ge ani suba mone adu si loraga muk yenge si da mu makhada mu nung se jawre ibaina anirak chama so dum makha se tari ni sidi aina kan noi mandana kaino tawra mari ni tangkhai khai o ta na toy mar ado anirak chama da sing se khara di moli bani na ahumlak mari gum chama ge aduga simmo chama ge se mari rak chama tung langdi lang thokare fajana nan di nale aduga se awat pasimmo cham thoge nungsa sakibra kaino si chaminge da dum paru loba matam yodore thingjale khudani na kan no khai do mare tangkhai ta ba su yaw
ꯁꯤꯁꯨ ꯆꯥꯝꯊꯣꯛꯑꯦ ꯐꯖꯅ ꯃꯔꯤꯔꯛ ꯆꯥꯝꯊꯣꯛꯑꯕꯅꯤꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯑꯩꯅ ꯑꯍꯥꯟꯕꯒꯤꯁꯦ ꯈꯨꯗꯝ ꯃꯇꯦꯛꯇ ꯆꯤꯊꯣꯛꯄ ꯃꯆꯨꯝꯁꯦ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒ ꯃꯊꯛꯇ ꯐꯧꯗꯣꯛꯎꯔꯅꯤ ꯅꯨꯡꯁꯥꯗ ꯍꯧꯖꯤꯛ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯃꯊꯛꯇ ꯄꯨꯈꯠꯈ꯭ꯔꯒꯦ ꯖꯥꯡꯕ ꯄꯣꯠꯅꯤꯅ ꯊꯨꯅ ꯀꯪꯒꯗꯕꯗꯤ ꯃꯥꯜꯂꯤ ꯅꯨꯡꯁꯨꯛꯁꯦꯅꯦ ꯐꯃꯨꯡ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯐꯧꯔꯝꯃꯅꯤ ꯑꯁꯤꯒꯤ ꯎꯐꯨꯜꯁꯤꯅꯅꯦ ꯁꯣꯝꯗꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯐꯤ ꯑꯃꯅ ꯀꯟꯊꯣꯛꯇ ꯌꯥꯔꯣꯏ ꯐꯃꯨꯡꯁꯦ ꯑꯗꯨꯝ ꯐꯧꯖꯜꯂꯝꯃꯅꯤ ꯑꯩꯒꯤꯗꯤꯀꯣ ꯐꯧꯐꯝ ꯂꯩꯇꯕꯅꯤꯅ ꯕꯦꯅꯔ ꯄꯨꯈꯠꯂꯛꯁꯤꯗ ꯇꯧꯕ ꯆꯨꯅꯤ ꯑꯄꯥꯕꯁꯤꯗꯅꯦ ꯐꯧꯗꯣꯛꯑꯝꯃꯅꯤ ꯐꯃꯨꯡꯁꯤꯗ ꯂꯩꯔꯝꯕ ꯎꯐꯨꯜ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯆꯨꯅꯤꯁꯦ ꯊꯥꯔꯦꯕ ꯆꯨꯅꯤꯁꯦ ꯈꯥꯏꯕꯣꯛ ꯑꯝꯗ ꯊꯥꯔꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯁꯨꯞꯁꯦ ꯍꯩꯗꯣꯛꯑꯦ ꯑꯗꯨꯒ ꯁꯟꯗꯣꯛꯑꯒ ꯐꯧꯔꯝꯃꯅꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅꯗꯤ ꯁꯟꯗꯣꯛꯑꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯐꯝꯅ ꯂꯩꯔꯗꯤꯅꯦ ꯐꯖꯅ ꯃꯀꯪ ꯐꯥꯅ ꯀꯪꯒꯅꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯣ ꯁꯤꯗ ꯃꯊꯛꯁꯤꯗꯗꯤ ꯀ꯭ꯋꯥ ꯀꯩꯀꯩ ꯃꯌꯥꯝ ꯄꯥꯏꯊꯔꯛꯑꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯆꯨꯅꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯒꯠꯂꯒ ꯀꯨꯞꯁꯜꯂꯒ ꯊꯝꯃꯝꯗꯣꯏꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯥꯔꯨꯁꯨ ꯂꯧꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦꯕ ꯊꯕꯛ ꯈꯛꯇꯪꯒ ꯂꯩ ꯊꯕꯛ ꯂꯣꯏꯁꯜꯂꯒ ꯄꯥꯔꯨ ꯑꯃꯨꯛ ꯂꯧ ꯆꯠꯂꯅꯤ ꯑꯗꯨꯅ ꯉꯥꯛꯇꯪ ꯐꯝꯃꯗꯤꯅꯦ ꯄꯥꯔꯨ ꯂꯥꯛꯑꯒ ꯐꯝꯃꯤꯟꯅꯕ ꯍꯥꯏꯅꯤ ꯉꯥꯛꯇꯪ ꯐꯝꯃꯗꯤ ꯁꯦ ꯉꯥꯛꯇꯪꯗ ꯀꯪꯒꯗꯕ ꯃꯈꯨꯝ ꯆꯨꯅꯤꯁꯦ ꯀꯨꯞꯁꯟꯗ꯭ꯔꯗꯤ ꯑꯃꯨꯛ ꯇꯨꯀꯠꯆꯕꯀꯣ ꯑꯗꯨꯒꯩꯗꯤ ꯀꯨꯞꯁꯜꯂꯦ ꯃꯀꯪ ꯐꯥꯅ ꯍꯥꯏꯗꯤ ꯀꯪꯕꯗꯣ ꯈꯤꯇꯪꯗꯤ ꯊꯥꯗꯣꯛꯅ ꯐ꯭ꯔꯤꯗ ꯀꯪꯖꯕꯗꯨꯒ ꯐꯤ ꯑꯃ ꯀꯨꯞꯁꯟꯕꯅꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯦꯕ ꯁꯦ ꯀꯨꯞꯁꯜꯂꯒ ꯆꯦꯛꯅ ꯅꯟꯖꯟ ꯊꯝꯃꯝꯃꯅꯤ ꯃꯄꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯝꯃꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯣꯏꯔꯥꯡꯕꯅꯕꯨ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯦ ꯁꯥꯒꯠꯂꯛꯑꯕꯅꯤꯅꯅꯦ ꯄꯥꯔꯨꯃꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕꯤꯔꯨꯔꯒꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯄꯥꯔꯨꯃꯨ ꯂꯧꯔꯅꯤ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯇꯕꯁꯦ ꯐꯠꯇꯦꯀꯣ ꯑꯩꯗꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯄ ꯋꯥꯠꯂꯦꯕ ꯑꯩꯈꯣꯏ ꯄꯥꯔꯨ ꯃꯌꯥꯝ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯦ ꯀꯔꯤ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯥꯏꯌꯦ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯁꯤ ꯅꯪ ꯀꯅꯥꯅ ꯀꯠꯊꯠꯂꯛꯏꯅꯣ ꯁꯦ ꯀꯅꯥ ꯀꯠꯊꯠꯂꯛꯏꯕ ꯅꯪꯅ ꯑꯗꯣ ꯁꯤ ꯀꯩꯗꯧ ꯍꯥꯏꯕ ꯁꯥꯏꯔꯒ ꯆꯥꯎ ꯍꯥꯏꯔꯣ कमाइन जाओ हाय बाहरो मैं जैसा करा था ना कमाइना ऐसे चबाओ अदु मबुक चंगन गनो हायरो मा एंगोदा ताक तोरे सेंटर फ्रेश कथनगा पिरे अदुगा एंगोदा सायरगा चावाइने बाबू ना स्कूल मी खनरक बरो मी खनरक बरो खनरकते अदो हजिकसे मैम सिसिना इचनुपी होइदा चतुइनाबा इचनुपीना नहान आइना ngaतोइ थोंबदो याम हावेना इचनुपीना nga लेरे अदो थोंसे आइबा सिना मैदानी मैम इचनुपीना ने जुबी मंगोंदे ले अदुम गुजिया दो चासे आइना दोइना मेदासे अंगोंदे लेबेना पुजमगे तोबा अदो से पोचै सिंगसे हापचल्ले अदुगा इचनुपी होइदा मो चलगा ngaतोइ थोंगुरगे मैम ngasi amuk ngatoi thongba chadore and akhoi paruse kumthari yong moi mane mayumda haidi mana ngaujaba sidi chona jum chatninge ba jumda ta dum leining da bangang je to yong chen chen na ga chali jong geji ju thoe phi prapa phongdoraga akhoi lae chanupi weda kadora ichanupi na loi ready da le me sing chanam ga loina khokna ga loirame ado se hilon doni me am nga haido अदुदो हजिकसे सेंगना चामथोगा अमुक थोंगनाबा तौरगे अदु इचरुपीना चा लोली चा चखो ममा चा अमुक थ चा पामेना चा थकनियाबा चा थगा अमुक थोंगनी अदुसे आइना चा लोलिंगेदा को ngaसे चामथोगे तोबा सेंगना चामथोगे ngasiदी पीस कासे याम फजेइबो ना मको कम याउद्रे अदुम सी ngaसे थावसु खरादि थोकपनेबको चामबदा लोरे नंग नंग लाउरे nga चामसु लोरे तिलहौ सिंगसे चा लोइद्रेबको अदुना सि तिलहौ सिंगसिसु सुदोगे अदो चा नत्रे मैम इचनुपीना कॉफी थक्सेना कॉफी थे इचनुपीदी अमा हाबा मादी चम आइदी खोइ पाना थैयाबा अदो आइगिदी अमुकमु हापचले चामस अमा मखाय अमुकमु इननी हापचलिसे आइदी चा थासु चामनासे यम कोरा ओइना थैयाबको आइदी दि कॉफी ओरसु खरा कनो तौना थकबा अदो आइगी मोमगा अमा मखाय का हापचलगा मु थे अदो थकपो लोइबगा मैम आइ हजिकसे ngaतोइसे थोंगटपा हौगले ngasigi ngasidi phajare phajana matumsene kaino tohendabida thongage ngasidi ngasidi motor truck adi yaudre bazar numinata banina ko leitre da haptare ado se awa fadigom leire tomato se hapchalani मैम ai ngarangi hijang da tomato hape bako ado video di yaudre ado haribomna se da leire हजिक टोमेटो से हापचलगा अमुक फजन अमुक थोंगे मैम मतेक मतेक अदुम हापचरे अदुगा इजांग से मैम लोइरे सोक तौसल्लेबको अदुगा हजिक
ꯏꯆꯟꯅꯨꯄꯤꯅ ꯃꯥꯏ ꯊꯪꯅꯕꯒꯤ ꯃꯥ ꯊꯪꯅꯕꯗ ꯅꯨꯄꯤ ꯑꯃ ꯈꯜꯂꯛꯑꯦꯕꯀꯣ ꯃꯉꯣꯟꯗ ꯍꯤꯟꯖꯥꯡ ꯈꯔ ꯄꯤꯅꯦ ꯍꯥꯏꯅ ꯃꯥꯒꯤ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯇꯦꯡꯀꯣꯠꯇ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯦ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯣ ꯁꯦ ꯊꯤꯜꯂꯨꯔꯅꯤ ꯃꯥꯏ ꯊꯪꯅꯩ ꯅꯨꯄꯤꯁꯤꯒꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯅꯕ ꯍꯤꯟꯖꯥꯡ ꯊꯤꯗꯣꯛꯑꯅꯤ ꯑꯩꯈꯣꯏ ꯁꯣꯅꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯑꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯟꯅ ꯆꯥꯈꯠꯂꯅꯤ ꯑꯗ ꯍꯤꯟꯖꯥꯡꯗꯤ ꯇꯦꯁ ꯇꯧꯅꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯋꯦꯗꯤ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯉꯒꯦ ꯑꯩꯁꯨ ꯆꯥꯔꯒ ꯃꯥꯒꯤ ꯆꯥꯛ ꯊꯤꯗꯣꯛꯑꯒꯦ ꯑꯃ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯔꯨꯁꯤꯗ ꯃꯣꯔꯣꯛꯇꯤ ꯈꯤꯇꯪ ꯁꯥꯏꯌꯦꯕꯀꯣ ꯈꯔ ꯁꯥꯍꯟꯕ ꯆꯤꯡꯈꯠ ꯆꯤꯡꯈꯠꯅ ꯆꯥꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯥ ꯈꯪꯉꯦꯕꯀꯣ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯗꯣꯏꯅꯦ ꯑꯃꯨꯛ ꯕꯟ ꯇꯧꯔꯣ ꯕꯟ ꯇꯧꯔꯣ ꯑꯃꯗꯤ ꯑꯃꯨꯛ ꯃꯅꯦꯒ ꯈꯟꯅꯔꯤꯅꯦ ꯑꯃꯨꯛ ꯃꯅꯦꯁꯤꯗꯁꯨ ꯂꯨꯅꯁꯨ ꯇꯧꯏ ꯑꯗꯨꯏꯗꯤ ꯈꯟꯁꯨ ꯈꯟꯅꯩ ꯃꯅꯦꯁꯤ ꯂꯛꯅꯕꯤꯔꯤꯕ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯣ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯖꯔꯒꯦ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯇꯧ ꯂꯩꯁꯦ ꯃꯅꯦꯅ ꯍꯥꯏ ꯅꯪ ꯘꯔꯤ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯨꯏꯗꯤ ꯀꯩꯅꯣ ꯁꯥꯏꯀꯜ ꯂꯩꯕꯤꯗꯣꯏꯅꯤ ꯁꯤꯗ ꯂꯩꯔꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯨꯡꯖꯥ ꯌꯥꯗ꯭ꯔꯤꯕ ꯃꯥ ꯑꯗꯨꯒ ꯁꯨꯝ ꯂꯩꯕꯤꯎꯗꯤ ꯍꯥꯏꯅ ꯍꯥꯏꯕ ꯂꯦꯞꯇꯕ ꯇꯧ ꯉꯥꯡꯉꯤꯗꯣ ꯃꯅꯦꯗ ꯃꯥ ꯉꯥꯡꯉꯤꯕ ꯄꯤꯗ꯭ꯔꯗꯤ ꯅꯣꯡꯃꯩ ꯄꯨꯔꯒ ꯀꯥꯞꯀꯅꯤ ꯀꯥꯏ ꯃꯅꯦꯗ ꯌꯥꯝꯗ ꯍꯧꯖꯤꯛꯉꯩ ꯚꯤꯗꯤꯑꯣ ꯇꯧꯔꯤꯕ ꯍꯥꯏꯅ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯃꯥꯇ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯕ ꯂꯣꯏꯔꯦ ꯇꯞ ꯇꯞꯅ ꯃꯥ ꯆꯥꯔꯤ ꯚꯤꯗꯤꯑꯣ ꯇꯧꯔꯦ ꯈꯪꯅ ꯑꯃꯨꯛ ꯇꯧꯁꯜꯂꯛꯏ ꯌꯦꯡꯉꯣ ꯍꯩꯕꯅꯤ ꯑꯦꯛꯇꯤꯡ ꯃꯁꯤ ꯉꯥꯡꯁꯦ ꯆꯥꯛ ꯇꯣꯛ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯏꯪꯊꯝꯊꯥ ꯃꯇꯝꯅꯤꯅ ꯆꯍꯤ ꯃꯇꯝ ꯈꯪꯍꯧꯗꯦꯀꯣ ꯑꯗꯨꯅ ꯒꯨꯖꯤꯌꯥꯗꯣ ꯇꯥꯊꯣꯛꯑꯒꯦ ꯇꯧꯕ ꯏꯆꯟꯅꯨꯄꯤꯅ ꯃꯥ ꯖꯨꯕꯤꯒ ꯍꯥꯞꯆꯤꯜꯂ ꯃꯅꯨꯡꯗ ꯍꯧꯕꯗꯣꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯨꯝ ꯈꯛꯇꯪ ꯃꯣꯏꯗꯥ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯊꯨꯝ ꯈꯛꯇꯪ ꯍꯥꯞꯆꯤꯜꯂꯦ ꯊꯥꯎ ꯈꯔ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯇꯣꯠꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯖꯨꯕꯤ ꯈꯣꯠꯇꯣꯛꯑꯒꯅꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯑꯗꯨꯝ ꯇꯛꯈꯥꯏꯔꯅꯤ ꯁꯦ ꯀꯨꯞꯁꯜꯂ ꯊꯝꯃꯝꯃꯒꯦ ꯇꯣꯠꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕꯀꯣ ꯑꯇꯥ ꯇꯣꯠ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯂꯧꯁꯜꯂꯝꯃꯒꯦ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯆꯪꯉꯛ ꯂꯣꯏꯔꯦꯕ ꯊꯣꯛꯄ ꯑꯩꯒꯤ ꯉꯁꯥꯏ ꯐꯧꯔꯝꯕ ꯀꯩꯅꯣꯗꯣ ꯅꯨꯡꯁꯨꯞꯇꯣ ꯊꯣꯏꯗꯤꯡꯗꯣ ꯑꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯀꯪꯗꯤ ꯀꯪꯉꯦ ꯊꯨꯅ ꯄꯥꯕ ꯄꯣꯠꯅꯤꯅꯅꯦ ꯖꯥꯡꯕ ꯄꯣꯠꯅꯤꯅꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯍꯌꯦꯡ ꯑꯃꯨꯛ ꯐꯧꯈꯤꯅꯤ ꯀꯪꯕꯨꯗꯤ ꯀꯪꯉꯦ ꯑꯗꯨꯏꯁꯨꯅꯦ ꯐꯖꯅ ꯃꯀꯪ ꯐꯥꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯐꯝꯃꯒ ꯉꯥꯏꯍꯥꯛ ꯐꯧꯔꯒ ꯄꯨꯁꯟꯈꯤ ꯅꯨꯃꯤꯠꯁꯦ ꯇꯥꯔꯛꯑꯦ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯂꯥꯛꯏꯁꯦ ꯐꯤꯔꯣꯜ ꯂꯧꯁꯜꯂꯝꯃꯒꯦ ꯅꯨꯡꯁꯨꯞꯁꯤꯁꯨ ꯂꯧꯁꯜꯂꯝꯃꯒꯦ ꯑꯗꯨꯒ ꯑꯩꯅ ꯖꯨꯕꯤꯒꯤ ꯖꯨꯕꯤ ꯆꯞꯇꯣꯏꯅꯤꯅꯀꯣ ꯑꯗꯣ ꯒꯨꯖꯤꯌꯥ ꯍꯥꯏꯗꯨꯗꯤ ꯃꯥꯏ ꯐ꯭ꯔꯦꯝꯗꯣ ꯑꯗꯨꯒꯤ ꯐ꯭ꯔꯦꯝꯗꯣ ꯄꯨꯍꯧꯗ꯭ꯔꯦ ꯃꯣꯏꯗꯥꯒꯗꯤ ꯉꯁꯥꯏ ꯂꯣꯏꯅ ꯄꯨꯔ ꯆꯠꯂꯒ ꯄꯨꯍꯧꯗ꯭ꯔꯦꯕ ꯐ꯭ꯔꯦꯝꯗꯣ ꯍꯧꯖꯤꯛꯁꯤꯁꯨ ꯂꯧꯁꯜꯂꯝꯃꯒꯦ ꯃꯌꯥꯝ ꯐꯖꯅ ꯇꯥꯁꯜꯂ ꯍꯌꯦꯡ ꯑꯃꯨꯛ ꯐꯧꯗꯣꯏꯅꯤꯅ ꯆꯨꯅꯤꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯊꯝꯃꯝꯃꯒ ꯍꯧꯖꯤꯛ ꯑꯩ ꯐ꯭ꯔꯦꯝꯗꯣ ꯑꯃꯨꯛ ꯄꯨꯔ ꯆꯠꯂꯅꯤ ꯏꯆꯟꯅꯨꯄꯤ ꯍꯣꯏꯗ ꯑꯁꯤꯅꯤ ꯃꯌꯥꯝꯀꯣ ꯐ꯭ꯔꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩ ꯏꯆꯟꯅꯨꯄꯤ ꯍꯣꯏꯗ ꯌꯧꯔꯦ ꯑꯃꯨꯛ ꯑꯩ ꯀꯩꯅꯣ ꯈꯔ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯃꯅꯨꯡꯗ ꯍꯥꯞꯅꯕ ꯖꯨꯕꯤ ꯅꯠꯇ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯂꯤꯛꯁꯨ ꯂꯤꯛꯑꯅꯤ ꯖꯨꯕꯤꯁꯨ ꯑꯗꯩꯗꯤ ꯖꯥꯃꯔꯣꯏꯕ ꯌꯥꯝꯅ ꯑꯗꯨꯅ ꯑꯩꯅ ꯁꯨꯖꯤ ꯈꯛꯇꯪ ꯄꯨꯔꯛꯑꯦ ꯑꯗꯨꯒꯩꯗꯤ ꯘꯤ ꯈꯔꯒ ꯏꯆꯟꯅꯨꯄꯤꯅꯗꯤ ꯃꯉꯣꯟꯗ ꯕꯇꯔ ꯂꯩ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯑꯩꯅ ꯘꯤ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯒꯦ ꯇꯧꯕ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯇꯣꯠꯂ ꯊꯝꯃꯝꯕꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯇꯣꯠꯄ ꯀꯩꯅꯣ ꯇꯧꯍꯧꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯖꯨꯕꯤꯁꯦ ꯏꯆꯟꯅꯨꯄꯤꯅ ꯊꯨꯒꯥꯏ ꯊꯝꯃꯝꯃꯦ ꯑꯗꯣ ꯑꯃꯁꯤꯅ ꯂꯗꯨ ꯇꯥꯗꯣꯏꯕ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯇꯈꯥꯏꯁꯤꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯆꯞꯅꯕꯒꯤꯗꯣ ꯁꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯂꯥꯏꯆꯤ ꯁꯦ ꯁꯨꯖꯤꯅꯤꯀꯣ ꯁꯨꯖꯤꯁꯤꯗ ꯏꯂꯥꯏꯆꯤꯁꯦ ꯑꯩꯅ ꯈꯔ ꯁꯨꯒꯥꯏꯔꯦ ꯃꯀꯨꯁꯦ ꯈꯟꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯖꯨꯕꯤꯁꯦ ꯉꯧꯊꯣꯛꯑꯒꯦ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯗ꯭ꯔꯥꯏ ꯑꯣꯏꯅꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯒꯨꯖꯤꯌꯥ ꯁꯦꯝꯕꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯤ ꯌꯥꯎꯔꯕꯅꯤꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯐꯖꯅ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯃꯩ ꯇꯞꯍꯜꯂꯒ ꯉꯧꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯕꯤꯁꯤꯁꯨ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯣ ꯌꯥꯎꯗ꯭ꯔꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯖꯤ ꯑꯃꯨꯛ ꯉꯧꯔꯒꯦ ꯁꯨꯖꯤꯁꯦ ꯘꯤ ꯈꯤꯇꯪ ꯍꯥꯞꯄꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯘꯤꯁꯤꯗ ꯁꯨꯖꯤꯁꯤ ꯑꯃꯨꯛ ꯉꯧꯔꯒꯦ ꯁꯨꯖꯤꯁꯤꯁꯨ ꯃꯨꯜꯂꯦ ꯃꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯔꯛꯑꯦꯕ ꯁꯨꯖꯤꯒꯤ ꯃꯅꯝ ꯑꯗꯣ ꯌꯨꯕꯤꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒꯦ ꯆꯤꯅꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯆꯤꯅꯤꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯊꯨꯝꯅ ꯆꯥꯕꯒꯤ ꯆꯥꯡꯗ ꯑꯗꯨꯒ ꯁꯦ ꯃꯤꯛꯁ ꯇꯧꯁꯜꯂꯒꯦ ꯐꯖꯅ ꯑꯗꯨꯒ ꯏꯪꯊꯍꯜꯂꯒꯦ ꯃꯌꯥꯝ ꯊꯥꯡꯊꯔꯁꯦ ꯏꯪꯊꯍꯜꯂꯒ ꯍꯧꯖꯤꯛ ꯑꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯧꯅ ꯁꯟꯗꯥ ꯇꯥꯁꯜꯂꯛꯀꯗꯣꯔꯦꯕ ꯆꯞꯄꯅꯤ ꯑꯗꯨꯒ ꯍꯧꯔꯒꯦ ꯑꯩꯁꯦ ꯀꯦꯃꯦꯔꯥꯁꯦ ꯁꯣꯅꯨꯅ ꯄꯥꯏꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯗꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯅꯨꯁꯨ ꯇ꯭ꯌꯨꯁꯟ ꯂꯩꯕꯅꯤꯅ ꯇ꯭ꯌꯨꯁꯟꯗ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯒ ꯆꯥꯛ ꯆꯥꯔ ꯑꯗꯨꯝ ꯃꯥꯁꯨ ꯑꯃꯨꯛ ꯁꯨꯝ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯒꯤ ꯐ꯭ꯔꯦꯝꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯆꯞꯄꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯞ ꯆꯞꯅ ꯂꯣꯏꯅ ꯊꯝꯃꯒꯦꯕ ꯑꯗꯨꯒ ꯍꯧꯗꯣꯛꯑꯅꯤ
ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯛꯄꯒ ꯆꯞꯄꯒ ꯇꯧꯕꯗ ꯑꯗꯨꯝ ꯃꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐ꯭ꯔꯥꯏ ꯇꯧꯔꯒꯦ ꯑꯁꯤꯅ ꯏꯆꯟꯅꯨꯄꯤꯅ ꯃꯥꯅ ꯂꯗꯨ ꯇꯥꯔꯤꯅꯤ ꯃꯌꯥꯝ ꯃꯥ ꯏꯀꯥꯏ ꯍꯥꯏꯔꯤꯕꯀꯣ ꯃꯥꯒꯤ ꯂꯗꯨꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯎꯠꯄꯗꯨꯒꯗꯅꯦ ꯑꯗꯣ ꯃꯥꯅ ꯂꯗꯨꯁꯦ ꯇꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯊꯥꯎꯁꯦ ꯁꯥꯍꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯒꯨꯖꯤꯌꯥꯁꯦ ꯑꯃꯨꯛ ꯃꯩꯁꯦ ꯇꯞꯍꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯇꯥꯎꯔꯦ ꯑꯗꯨꯒ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯣꯏꯔꯦ ꯒꯨꯖꯤꯌꯥꯁꯤꯁꯨ ꯇꯥꯎꯊꯣꯛꯄꯀꯣ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯊꯝꯅꯦꯜꯒꯤ ꯂꯧꯔꯝꯃꯤꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅꯅꯦ ꯙꯨꯞ ꯊꯥꯗꯣꯛꯑꯅꯤ ꯄꯥꯔꯨꯁꯤꯅꯦ ꯑꯃꯨꯛ ꯃꯌꯥꯝꯕꯒꯤ ꯈꯣꯡꯎꯞꯁꯦ ꯑꯥꯗ ꯊꯝꯃꯝꯃꯕ ꯅꯝꯃꯤꯁꯦ ꯑꯃꯨꯛ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯏꯃꯥ ꯆꯥꯕꯤ ꯄꯤꯔꯛꯑꯣ ꯑꯩꯅ ꯅꯪ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯇ꯭ꯔꯤꯉꯩ ꯄꯤꯔꯣꯏ ꯍꯥꯏꯕ ꯑꯃꯨꯛ ꯅꯝꯈ꯭ꯔꯦ ꯑꯃꯨꯛ ꯑꯦꯛꯇꯤꯡꯁꯦ ꯑꯗꯒꯤ ꯑꯗꯁꯦ ꯍꯧꯖꯤꯛꯁꯦ ꯏꯃꯨꯡꯗ ꯀꯤꯆꯟ ꯌꯧꯔꯦ ꯃꯌꯥꯝ ꯊꯝꯖꯤꯜꯂꯒꯦ ꯑꯩ ꯙꯨꯞ ꯊꯥꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯩꯅ ꯙꯨꯞ ꯊꯥ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯄꯔꯨ ꯃꯥ ꯆꯥꯅꯤꯡꯉꯥꯏ ꯑꯃ ꯚꯤꯗꯤꯑꯣ ꯇꯧꯔꯛꯑꯦ ꯈꯪꯉꯕꯅꯤꯅ ꯃꯃꯤꯠꯇꯣ ꯃꯅꯥꯋꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯇꯨꯃꯤꯟꯅ ꯆꯥꯔꯝꯃꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯃꯈꯛ ꯃꯃꯥꯡꯗ ꯆꯥ ꯂꯣꯏꯈ꯭ꯔꯕ ꯑꯃꯈꯛ ꯑꯃꯨꯛ ꯆꯥꯔꯤꯕ ꯌꯦꯡꯉꯨ ꯊꯧꯔꯛꯏꯁꯦ ꯌꯦꯡꯉꯨ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯦ ꯑꯩꯁꯦ ꯃꯥ ꯈꯪꯉꯝꯃꯤ ꯌꯦꯡꯉꯨ ꯑꯦꯛꯇꯤꯡ ꯇꯧꯔꯛꯏꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ